salai ngan mana khume pangtha thagat pi Radhika hare thagat pagi wangang na sade doctor matang du Binoy do khaman ba phaw mana de Radhika do em tawjabani Radhika na magi mamang da salai ngan ba thagat pase masada saksaba madi phaw salai ngan ba madi Radhika gi marak thana ma sum yauksile noina khangoi akhoi bai gi pukchel di yam chawbani mi gi mateng yam pang ba kan bani aduni hari che ado adom suni doctor Binoy ting lawi Radhika na mangonda adom amadi doctor haiba wai ani che sijinar matamda wakhalda yamna nungai ba ma phaw Radhika na mu makha tare doctor su yaw khibani ai kaw di ko chen chen duna hona bi khibdo khangde kari haiga dabano lairaba atona ta michang sangal leijadaba akhoi gi dama doctor hoina mateng pangbi base wakhalda yam nungai ba ma phawe Binoy Radhika gi wai sing duda yam nungai ba ma de phawe thadoi di tumin leptun le amaromda salai ngan badi thadoi da haipet chipet yeng dun le asumna mokoi mari do leptun wari chanari tanja adu damu Angelica ga Alice ka do salai ngan ba lumba lakku matang ni handak marak se irang sukara ma hen man masa se Angelica anamba matamda Rims Hospital gi compound manungda lumba he lakpane ngarang asi hayeng haiba ahum se makhoi ani gi mafam dadi chapmane khena ba laite tense ahum gi wan tho present tense past tense future tense ahum chapmane chapi tharga chatpa thamoini min silakpana dupa si phaitoin haijilakpa ma yawbana ma ikai ki dupi oibi gi athoiba sajatto kauthoklamnaga thawiki salai ngamna class loiba timing se unaba yanaba soidena thingnaba sanaba sinba yaba plan makhan makhal kaya yatuna lakpane gari do rims ki gate lomdagi maithakpi ni do thojilakpada ngairi ure ingai ngana noklaga footpath ta leptuna makhoi marina nok kheduna wari sari do Vespa do thorombadagi hojikti ma break khangba pai Angelica damn it lawai nupi nisina tawja sari che lawai nupi na harak paduda kanano haidana Alice na mamit ani do korokor auto nengle ure foot kun muki distance da wari sanarga lairibado Alice na asidi ngarangi gari na thumomdo natro mane ani se khunung chubi ngaktani da kari wari sanari jano nok nok tunaga wari sanari che Alice aidi mitche yam nare tawriche ngarang makhongda takpagi muhut karam thomlamlaga soina lamana phobajane Alice bai ayam pende makhone tawriba mong ma tawse lawai nupi singche yam tawngamdra tawsinarga makhodi nupa yamna phaba hei hainari dudi adu sainabani ngarang di suktok pai thoktuna soikibadugi aduga ngasina madugi tayunabada nok nok tuna wari sanari tawrise tawyam ngamdra masana masagi identity se makhoi ani che khangda jalo nomuta masa singje phajana mingjel ga se mamutani yengdaba jalo aine khoidong amna sawgalaktore Alice na nathanta ne propok chaklaga nangonda kari sukana ba phangloi ko Angelica na khome aigi lambi sida lawai nupi nisinamu yelakadu jalo khallubuda masado humang nupi kangi Angelica Vespa do khamlaga makhut masado thektuna khangi amuk phipam maduda by chance thengnaba sarga changsin ge dabado magi mutkado loina ti tasengna Angelica sauning bana masado wangang ba thokithre maram chai cha de khangdaba makai masa matandan propok chakli lambi matai duda gari do khamlaga ani dugi mong matau do ubada lambi ta chatliba singduna munna yengba horakle hek yengbada mong ama male karigumba kharadi tawnare haibagi mami ichaw chawna maithong aduda yengbada khangi aduna mising achat awong sing yengnarakpane ani du ngahak palamnaga mafam adu thadoktuna chatkre somdana footpath ta wari sanaramba makhoi mari dusu kainare wari sanabadagi khangle oncology department da anabagi seba lakpane aruba cancer aiba anabasina makhoi imungi miyosingna madugi chaitheng adu phangli salai nganbaga Binoygasu kentilomda chakre aduga ani du namu watlomda asumna matam sawjinki nungsup thangba maikaida korong masu nem kungkhre yasanglakpa matamne numidang waramgi matam moiragle stop ta chak thongna ba thorang tawre Radhika amadi thadoi chak thongna wari sanai ani do chak thongna ani do wari sanai Radhika ga thadoi ga do awai khum tongnare ngasai gi do kaibo doctor ni do
ꯌꯥꯝ ꯂꯦꯝꯗ꯭ꯔꯥ? ꯂꯦꯝꯃꯦ꯫ ꯗꯣꯛꯇꯔꯅꯤ ꯍꯥꯏꯗꯨꯅ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯃꯃꯤ ꯃꯆꯦꯠ ꯑꯃ ꯐꯥꯎ ꯇꯥꯕ ꯎꯗꯦ꯫ ꯑꯅꯤꯗꯣ ꯌꯥꯝ ꯆꯤꯡ ꯂꯦꯝꯃꯤꯀꯣ? ꯍꯣꯏ, ꯑꯗꯣ ꯊꯥꯗꯣꯏ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯕꯤꯌꯨꯔꯥ? ꯍꯥꯏꯌꯣ, ꯀꯔꯤ ꯋꯥꯅꯣ? ꯅꯁꯥꯗꯣ ꯌꯥꯡꯗ꯭ꯔꯣ? ꯀꯔꯤꯕꯣ? ꯍꯣ, ꯉꯁꯥꯏꯅꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯇ ꯑꯣꯏꯔꯁꯨ ꯍꯥꯏꯍꯧꯔꯤꯗꯣ? ꯌꯥꯡꯉꯦ ꯑꯗꯨꯕꯨꯗꯤ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯔꯤꯅꯤ꯫ ꯔꯥꯙꯤꯀꯥ, ꯅꯪꯁꯦ ꯉꯁꯤꯗꯤ ꯋꯥ ꯑꯔꯨꯕ ꯌꯥꯝ ꯉꯥꯡꯉꯤ꯫ ꯋꯥ ꯑꯔꯨꯕ ꯉꯥꯛꯇ ꯉꯥꯡꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯊꯥꯗꯣꯏ꯫ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯗꯣꯛꯇꯔ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯗꯣꯛꯇꯔ ꯁꯂꯥꯏ ꯉꯥꯟꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤꯗꯣ ꯑꯥꯊ꯭ꯔ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯦ꯫ ꯃꯤ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯋꯥꯈꯜꯗꯣ ꯌꯥꯝ ꯋꯥꯡꯂꯨꯔꯅꯨ꯫ ꯋꯥꯈꯜ ꯌꯥꯝ ꯋꯥꯡꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ꯫ ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯂꯣꯟꯅ ꯂꯣꯟꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕꯗꯣ ꯏꯆꯝ ꯆꯝꯅ ꯌꯦꯡꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯔꯥꯙꯤꯀꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯑꯉꯛꯄꯗꯤ ꯄꯣꯛꯏ ꯊꯥꯗꯣꯏꯗꯣ ꯅꯣꯛꯑꯒ ꯈꯥꯡꯖꯩ꯫ ꯅꯪꯁꯤꯗꯤ ꯃꯤꯠꯌꯦꯡ ꯃꯤꯅꯣꯛꯇꯒ ꯌꯥꯝ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯃꯥꯜꯂꯤꯀꯣ? ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯋꯥꯇꯥꯁꯦ ꯃꯤ ꯏꯆꯝ ꯆꯝꯅ ꯌꯦꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯑꯔꯣꯏꯕꯗ ꯍꯥꯏꯕꯗꯣ ꯃꯤ ꯏꯆꯝ ꯆꯝꯅ ꯌꯦꯡꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ? ꯑꯣ, ꯄꯥꯈꯪ ꯑꯃꯅ ꯂꯩꯁꯥꯕꯤ ꯑꯃꯗ ꯏꯆꯝ ꯆꯝꯅ ꯌꯦꯡꯉꯝꯗꯣꯏꯕ? ꯍꯣꯏ, ꯏꯆꯝ ꯆꯝꯅ꯫ ꯆꯝꯐꯨꯠꯅꯤ ꯍꯥꯏꯔꯒ ꯆꯤꯅꯤꯒ ꯌꯥꯝ ꯊꯛꯆꯤꯟꯕ ꯆꯝꯐꯨꯠꯄꯨ ꯆꯝꯐꯨꯠꯂ ꯊꯥꯗꯣꯏ? ꯏꯕꯦꯝꯃ, ꯅꯪꯅ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯦ꯫ ꯃꯤ ꯃꯆꯥꯗꯤ ꯗꯣꯛꯇꯔꯅꯤ꯫ ꯑꯩꯅ ꯁꯣꯛꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯗꯣꯛꯇꯔꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯈꯟꯕꯨ ꯈꯜꯂꯨꯗꯣꯏꯅꯣ? ꯊꯥꯗꯣꯏ, ꯑꯩꯁꯨ ꯑꯉꯥꯡꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛ ꯂꯣꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯤꯌꯦꯡ ꯅꯥꯌꯦꯡꯗꯣ ꯐꯣꯡꯗꯣꯛꯇꯕ ꯋꯥꯍꯩ ꯂꯤꯁꯤꯡꯅꯤ ꯐꯨꯝꯗꯨꯅ ꯄꯨꯔꯤꯕꯗꯣ꯫ ꯔꯥꯙꯤꯀꯥ, ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯀꯕꯤ ꯆꯪꯗꯧ ꯃꯥꯜꯂꯤꯀꯣ, ꯑꯗꯨꯁꯨ ꯅꯨꯄꯤ ꯀꯕꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯥꯗꯣꯏꯒꯤ ꯃꯅꯦꯗꯣ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯥꯛꯏ꯫ ꯊꯥꯗꯣꯏ, ꯅꯣꯏ ꯄꯥꯕꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ, ICUꯗ ꯏꯟꯁꯤꯟꯈ꯭ꯔꯦ, ꯅꯪꯕꯨ ꯑꯝꯇ ꯂꯥꯛꯑꯣ꯫ ꯊꯥꯗꯣꯏ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯂꯦ꯫ ꯋꯥꯈꯜ ꯑꯃꯗ ꯉꯥꯏꯍꯥꯛ ꯇꯥꯎꯗꯨꯅ ꯂꯩ꯫ ꯅꯧꯔꯤꯕ ꯃꯥꯏꯊꯣꯡꯗꯣ ꯃꯛꯁꯤꯜꯂꯛꯑꯦ ꯌꯥꯝ ꯄꯥꯈꯠꯅ꯫ ꯀꯩꯗꯧꯔꯒꯦ ꯄꯥꯕꯕꯣ? ꯆꯥꯛ ꯊꯣꯡꯕꯒꯤ ꯁ꯭ꯇꯣꯞꯇꯣ ꯃꯨꯠꯊꯠꯂꯦ꯫ ꯔꯥꯙꯤꯀꯥꯁꯨ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ICU ꯂꯩꯕ ꯔꯨꯝꯗ ꯂꯥꯛꯑꯦ꯫ ꯀꯦꯃꯣꯊꯦꯔꯥꯄꯤ ꯇꯧꯔꯨꯕꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯕꯒ, ꯃꯁꯥꯗꯣ ꯁꯨꯝ ꯁꯣꯟꯊꯔꯛꯄꯒ, ꯆꯥꯎ ꯊꯛꯎ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯌꯥꯗꯕꯒ, ꯀꯩꯅꯣꯝ ꯇꯧꯈꯤꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄꯗꯒꯤ ICUꯗ ꯏꯟꯁꯤꯟꯈꯤꯕꯅꯤ꯫ ICU ꯂꯩꯔꯤꯕ ꯋꯥꯠꯂꯣꯝꯗ ꯃꯍꯥꯛ ꯂꯥꯛꯑꯦ꯫ ꯔꯥꯙꯤꯀꯥꯁꯨ ꯁꯨꯛꯊꯥꯟ ꯊꯥꯅꯗꯦ꯫ ICU ꯃꯅꯨꯡꯗ ꯆꯪꯕꯒꯤ ꯑꯌꯥꯕꯗꯤ ꯄꯤꯗꯕꯅꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯂꯩ꯫ ꯊꯥꯗꯣꯏꯗꯣ ꯀꯞꯇꯤ ꯀꯞꯅꯤꯡꯂꯕꯅꯤ ꯃꯈꯣꯜ ꯊꯣꯛꯅ, ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗꯨꯗ ꯀꯞꯇꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯤꯠꯂꯨꯗꯒꯤ ꯄꯤꯗꯣ ꯆꯤꯟꯊꯔꯛꯇꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ, ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ, ꯑꯗꯨꯕꯨ ꯇꯥꯔꯛꯀꯅꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯍꯌꯥꯏ ꯑꯃꯨꯟꯕ ꯉꯝꯖꯕꯤ ꯈꯖꯥꯏ ꯅꯥꯝꯃꯗꯨꯗ ꯄꯤꯒꯤ ꯏꯆꯜ ꯅꯥꯏꯔꯛꯏ꯫ ꯃꯇꯝꯗꯨꯗ ꯃꯅꯦꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯊꯣꯛꯂꯒ ꯋꯥꯔꯤ ꯁꯥꯔꯨꯁꯦ ꯍꯥꯏꯗꯨꯅ ꯀꯧꯊꯣꯔꯛꯏ꯫ ꯔꯥꯙꯤꯀꯥꯅ ICUꯒꯤ ꯊꯣꯡ ꯃꯄꯥꯜꯗꯨꯗ ꯂꯦꯞꯄꯒ ꯂꯩꯍꯧꯏ꯫ ꯃꯅꯦ ꯏꯕꯦꯝꯃ ꯂꯩꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯕꯦꯔꯟꯗꯥꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯦꯞꯂꯔꯦ꯫ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯏ꯫ ꯃꯅꯦꯒ ꯊꯥꯗꯣꯏꯒ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ꯫ ꯊꯥꯗꯣꯏ ꯏꯕꯦꯝꯃ, ꯅꯪꯒꯤꯁꯦ ꯊꯃꯣꯏꯁꯦ ꯀꯟꯗꯤ ꯀꯜꯂꯤꯀꯣ꯫ ꯅꯄꯥꯁꯤꯒꯤ ꯑꯅꯥꯕ ꯃꯇꯥꯁꯤꯒ ꯅꯪꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯑꯁꯨꯛ ꯌꯥꯝ ꯑꯅꯝ ꯀꯜꯂꯤꯁꯦ꯫ ꯂꯥꯏꯅꯥꯁꯤꯅ ꯅꯪꯒꯤ ꯅꯄꯥꯁꯦ ꯁꯤꯔꯁꯨ ꯁꯤꯕ, ꯅꯪꯅ ꯍꯥꯠꯄꯁꯨ ꯍꯥꯠꯄ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ? ꯀꯔꯤꯕꯨ ꯈꯦꯠꯅꯔꯤꯒꯦ? ꯏꯅꯦ, ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯑꯩꯅ ꯄꯥꯕꯕꯨ ꯀꯩꯗꯧꯕꯒꯤ ꯍꯥꯠꯇꯣꯏꯅꯣ? ꯍꯥꯠꯄ ꯅꯠꯇ꯭ꯔꯗꯤ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯔꯤꯅꯣ? ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯏꯜꯂꯝꯃꯗꯤ ꯅꯣꯏ ꯅꯄꯥꯒꯤ ꯐꯤꯕꯝꯁꯦ ꯑꯁꯤ ꯌꯧꯅ ꯁꯣꯛꯆꯤꯜꯂꯝꯃꯣꯏ꯫ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯏꯅꯦ꯫ ꯍꯦ, ꯁꯔꯀꯥꯔꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯑꯉꯥꯡꯒꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕ ꯃꯥꯟꯕ ꯂꯥꯌꯦꯡꯕꯁꯤꯅ ꯑꯔꯨꯕ ꯑꯅꯥꯕꯁꯤꯗ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯄꯥꯟ ꯂꯝꯗ ꯑꯆꯧꯕ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯅꯍꯥꯟꯅ ꯌꯦꯡꯂꯝꯂꯕꯗꯤ ꯅꯈꯣꯏ ꯄꯥꯕꯒꯤ ꯐꯤꯕꯝꯁꯦ ꯑꯁꯤ ꯌꯧꯅ ꯁꯣꯛꯆꯤꯜꯂꯝꯃꯣꯏ꯫ ꯑꯩꯅ ꯏꯕꯣꯆꯧꯕꯗ ꯂꯩꯔꯣ ꯍꯥꯏꯔꯦ, ꯃꯉꯣꯟꯗ ꯂꯩꯔꯗꯤ ꯅꯪ ꯄꯥꯕ ꯂꯥꯌꯦꯡꯕꯗ ꯆꯪꯒꯗꯕ ꯁꯦꯟ ꯃꯌꯥꯝꯗꯨ ꯃꯥꯅ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯦꯗꯅ꯫ ꯏꯕꯦꯝꯃ ꯊꯥꯗꯣꯏ, इखुत लांथोक्ट्रदि मीनसु मखुत्तो लांथोरoi खंगबा। थादोई ताबा ngamdre mani leimagi wado akai bilikli machena hanjin hanjin yat patongna tawre। चिनफेंग फबी मनी दी लेपते, अई की माइसु येंगदे,
ꯅꯃꯥ ꯄꯣꯛꯇꯕꯤꯁꯦ ꯄꯣꯛꯇꯕꯤꯅꯤ ꯍꯥꯏꯅꯕ ꯁꯤꯟꯒꯅꯨ ꯏꯕꯦꯝꯃ ꯅꯃꯥꯅꯁꯨ ꯍꯥꯏꯕ ꯏꯟꯗꯦ ꯅꯪꯗꯤ ꯄꯣꯛꯇꯕꯤ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯁꯤꯜꯂꯨꯀꯣ ꯅꯪ ꯅꯨꯄꯥꯁꯤꯒꯤ ꯃꯔꯥꯏꯕꯛ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯍꯤꯡꯍꯟꯒꯦ ꯅꯈꯨꯠꯇ ꯁꯤꯍꯟꯒꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯈꯜꯂꯨ ꯈꯜꯂꯨ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤꯗꯤ ꯃꯥꯡꯖꯕ ꯇꯣꯡꯖꯕ ꯂꯩꯇꯦ ꯊꯥꯗꯣꯏ ꯆꯩꯅꯥ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯂꯩꯃꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯑꯆꯧꯕ ꯃꯩꯒꯤ ꯆꯤꯡ ꯑꯃ ꯄꯣꯈꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯧꯖꯔꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯁꯨꯛ ꯀꯟꯕ ꯋꯥꯍꯩ ꯍꯤꯡꯍꯟꯒꯦ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯁꯤꯍꯟꯒꯦ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯋꯥꯍꯩꯁꯤꯡꯁꯤꯅ ꯈꯣꯟꯊꯥꯡ ꯌꯩꯔꯔꯦ ꯍꯤꯡꯅ ꯍꯤꯡꯅ ꯏꯉꯥꯒꯤ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯒꯇꯤ ꯂꯩꯇ꯭ꯔꯗꯨꯅ ꯐꯝꯂꯒ ꯈꯨꯗꯨꯗ ꯈꯨꯠꯇꯣ ꯁꯧꯔꯒ ꯀꯥꯆꯤꯟꯗꯨꯗ ꯀꯞꯂꯛꯑꯦ ꯑꯃꯗꯨꯗꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯉꯥꯡꯂꯛꯑꯦ ꯑꯩꯈꯣꯏꯁꯨ ꯅꯣꯏꯗꯧꯅ ꯇꯧꯕ ꯃꯇꯝꯗꯅꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯃꯇꯥꯡꯗ ꯌꯥꯝ ꯀꯞꯂꯛꯏ ꯑꯗꯨꯕꯨ ꯀꯞꯄꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯨꯔꯛꯈꯤꯗꯦ ꯀꯞꯄꯨ ꯀꯞꯄꯨ ꯑꯗꯨꯕꯨꯅꯦ ꯀꯞꯄꯒꯅꯦ ꯑꯋꯥ ꯑꯅꯥ ꯀꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯂꯥꯏ ꯂꯥꯛꯂꯒ ꯀꯞꯀꯅꯨ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯊꯦꯝꯕꯤꯒꯗꯕ ꯋꯥꯐꯝꯗꯤ ꯃꯪꯗ ꯐꯥꯎ ꯃꯪꯂꯨꯔꯅꯨ ꯁꯦ ꯍꯧꯖꯤꯛꯁꯦ ꯃꯦꯔꯥꯅꯤ ꯃꯊꯪꯗꯅꯅꯦ ꯍꯤꯌꯥꯡꯒꯩ ꯄꯥꯡꯈꯠꯂꯛꯄꯁꯤꯗ ꯇꯥꯏꯕꯨ ꯑꯆꯧꯕꯒ ꯋꯥ ꯂꯣꯏꯁꯤꯟꯅꯅꯕ ꯇꯧꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯂꯥꯎꯔꯝꯂꯒ ꯂꯩꯃꯗꯨ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯨꯁꯣꯟ ꯃꯥꯟꯁꯣꯟꯅꯕꯤ ꯊꯥꯗꯣꯏꯗꯤ ꯀꯥꯆꯤꯟꯗꯨꯗ ꯀꯞꯍꯧꯔꯤ ꯈꯪꯉꯤ ꯃꯥꯁꯨ ꯀꯞꯂꯒ ꯀꯩꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯈꯛ ꯂꯩꯔꯣꯏ ꯑꯗꯨꯕꯨ ꯀꯞꯂꯒ ꯅꯨꯡꯉꯥꯏꯕꯗꯧꯅ ꯐꯥꯎꯏ ꯅꯥꯀꯣꯡꯗꯗꯤ ꯁꯤꯡꯌꯥ ꯌꯩꯔꯤ ꯊꯥꯗꯣꯏ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯃꯥꯗꯣ ꯃꯤꯠꯃꯥꯡꯗ ꯎꯔꯛꯏ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯏꯆꯥ ꯌꯥꯝ ꯋꯥꯔꯕꯣ ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯅꯦ ꯊꯥꯗꯣꯏ ꯀꯞꯂꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯑꯦ ꯃꯤꯠꯃꯥꯡꯗ ꯆꯔꯩ ꯐꯤꯉꯧ ꯁꯦꯠꯄꯤ ꯃꯥꯒꯤ ꯃꯃꯥꯗꯣ ꯎꯔꯦ ꯃꯃꯥ ꯎꯕꯗ ꯍꯦꯟꯅ ꯀꯞꯄꯛꯏ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯀꯔꯤꯒꯤ ꯏꯃꯥꯅ ꯅꯆꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯤꯅꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯏꯃꯥꯒꯤ ꯂꯥꯏꯕꯛ ꯊꯤꯔꯝꯕꯅ ꯏꯆꯥꯕꯨ ꯆꯤꯀꯣꯟ ꯅꯥꯀꯣꯟꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯅꯃꯥ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯊꯥꯗꯣꯏ ꯏꯃꯥ ꯅꯆꯥꯗꯤ ꯂꯝꯕꯤ ꯑꯃꯗ ꯂꯝꯃꯨꯛꯅꯔꯦ ꯄꯨꯟꯁꯤ ꯏꯆꯦꯜ ꯑꯃꯗ ꯏꯔꯥꯛꯅꯔꯦ ꯅꯆꯥꯕꯨ ꯀꯟꯕꯤꯌꯨ ꯏꯃꯥ ꯂꯤꯛꯂꯤ ꯃꯆꯦꯠ ꯄꯥꯏꯔꯒ ꯅꯆꯥꯗꯤ ꯈꯨꯠꯇ ꯏ ꯊꯣꯛꯄ ꯃꯈꯩ ꯁꯥꯟꯅꯔꯤꯌꯦ ꯏꯃꯥ ꯅꯆꯥꯒꯤ ꯈꯨꯠꯇ ꯌꯨꯔꯤꯕ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯒꯤ ꯂꯤꯛꯂꯤ ꯃꯆꯦꯠꯁꯦ ꯏꯃꯥꯅ ꯁꯠꯇꯣꯛꯄꯤꯔꯝꯃꯨ ꯊꯥꯗꯣꯏ ꯏꯃꯥꯕꯨ ꯀꯔꯤ ꯍꯥꯏꯔꯁꯤꯒꯦ ꯂꯥꯏꯔꯝꯂꯦ ꯑꯁꯤ ꯂꯩꯕꯥꯛꯁꯤꯗ ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯏꯃꯥ ꯂꯥꯛꯏꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯅꯪꯒꯤ ꯊꯧꯅꯥ ꯍꯥꯞꯄ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯏꯃꯥ ꯕ꯭ꯔꯍ꯭ꯃ ꯐꯥꯎꯕꯅ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯦ ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯄꯣꯛꯅꯤ ꯍꯥꯏꯗꯨꯅ ꯀꯜꯂꯛꯑꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯆꯥꯗꯤ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯀꯜꯂꯛꯆꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄꯦ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯁꯤꯈ꯭ꯔꯕ ꯃꯥꯕꯨ ꯄꯣꯛꯂꯝꯃꯤ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯔꯥꯙꯤꯀꯥꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯃꯁꯥ ꯅꯣꯝꯃꯛꯑꯦ ꯊꯥꯗꯣꯏ ꯁꯦ ꯋꯥꯈꯜ ꯑꯝꯇ ꯇꯥꯎꯁꯦ ꯃꯐꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦꯁꯦ ꯍꯧꯒꯠꯂꯣ ꯊꯥꯗꯣꯏ ꯔꯥꯙꯤꯀꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯋꯥꯈꯜ ꯇꯥꯔꯛꯄꯗꯧꯅ ꯇꯧꯏ ꯃꯥꯒꯤ ꯃꯤꯃꯥꯡꯗ ꯎꯈꯤꯕ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗꯅꯤ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯄꯂꯦꯝ ꯃꯃꯥꯗꯣ ꯎꯈꯤꯕ ꯑꯗꯨꯕꯨ ꯊꯥꯡꯅꯕ ꯃꯤꯀꯨꯞꯇ ꯄꯂꯦꯝ ꯃꯃꯥꯗꯣ ꯂꯩꯔꯝꯗ꯭ꯔꯕꯗꯨꯗꯗꯤ ꯃꯥꯒꯤ ꯋꯥꯈꯜꯅꯅꯤ ꯍꯥꯏꯕ ꯃꯥ ꯈꯪꯂꯛꯂꯦ ꯊꯥꯗꯣꯏ ꯔꯥꯙꯤꯀꯥꯕꯨ ꯀꯣꯜꯂꯒ ꯍꯤꯡꯅ ꯀꯞꯂꯛꯏ ꯔꯥꯙꯤꯀꯥ ꯍꯧꯖꯤꯛꯇꯗꯤ ꯑꯩꯕꯨ ꯄꯣꯛꯄ ꯏꯃꯥꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯕ ꯃꯆꯥ ꯑꯩꯕꯨ ꯋꯥꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯉꯝꯃꯤ ꯔꯥꯙꯤꯀꯥꯁꯨ ꯊꯥꯗꯣꯏꯒꯤ ꯀꯥꯏꯔꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯀꯞꯂꯛꯏ ꯈꯣꯟꯊꯣꯛ ꯀꯥꯏꯔꯕ ꯑꯥꯊ꯭ꯔ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯋꯥꯍꯩꯒꯤ ꯑꯥꯊ꯭ꯔ ꯃꯇꯠ ꯇꯠꯂꯕ ꯁꯝꯖꯤꯟꯕ ꯌꯥꯗ꯭ꯔꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯃꯉꯣꯟꯗꯁꯨ ꯆꯩꯅꯥ ꯄꯤꯔꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯣꯠꯂꯨꯝ ꯄꯨꯕ ꯆꯩꯅꯥ ꯄꯤꯕꯁꯦ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯏꯃꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯃꯩꯆꯥꯛꯁꯤꯒꯤ ꯃꯩꯔꯤꯗꯒꯤ ꯀꯥꯍꯠꯂꯕꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯨꯕꯅ ꯔꯥꯙꯤꯀꯥꯁꯨ ꯃꯩꯁꯥ ꯐꯥꯎꯏ ꯔꯥꯙꯤꯀꯥꯅ ꯊꯥꯗꯣꯏꯕꯨ ꯊꯦꯝꯖꯤꯜꯂꯤ ꯑꯁꯨꯝꯅꯅꯤꯗꯣ ꯕꯦꯔꯟꯗꯥꯗꯨꯗ ꯀꯞꯂꯤꯉꯩ ꯁꯂꯥꯏ ꯉꯥꯟꯕꯗꯣ ꯃꯊꯟꯗ ꯋꯥꯠ ꯑꯃꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯔꯨꯔꯦ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯣ ꯂꯥꯜꯂꯒ ꯆꯠꯀꯗꯕ ꯑꯣꯏꯕꯅ ꯂꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯂꯥꯞꯇꯛꯅ ꯀꯞꯂꯒ ꯂꯩꯔꯤꯕꯗꯣ
ꯁꯂꯥꯏꯉꯥꯟꯕꯁꯨ ꯎꯔꯦ ꯁꯤꯗꯤ ꯅꯍꯥꯟ ꯃꯥꯅ ꯀꯝꯕꯤꯈꯤꯕꯗꯨꯅꯤ ꯈꯜꯂꯦ ꯀꯞꯄꯒ ꯂꯩꯔꯤꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯪꯂꯨꯔꯁꯤꯔ ꯈꯜꯂꯦ ꯑꯉꯛꯄꯅꯦ ꯂꯥꯏꯕꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯁꯂꯥꯏꯉꯥꯟꯕ ꯑꯃꯗꯤ ꯊꯥꯗꯣꯏꯒ ꯊꯦꯡꯅꯅꯕ ꯁꯤꯜꯂꯦ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯦ ꯑꯗꯨꯕꯨ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯄꯤꯂꯔ ꯑꯃꯒꯤ ꯃꯄꯥꯗ ꯆꯞ ꯂꯦꯞꯄꯦ ꯃꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯂꯩꯔꯤꯕꯗꯨꯗ ꯀꯔꯤ ꯋꯥꯏ ꯍꯥꯏꯔꯨꯅꯤ ꯈꯜꯂꯕꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯊꯥꯗꯣꯏ ꯑꯃꯗꯤ ꯔꯥꯙꯤꯀꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯈ꯭ꯔꯦ ꯊꯥꯗꯣꯏ ꯑꯃꯗꯤ ꯔꯥꯙꯤꯀꯥ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯔꯦ ꯔꯥꯙꯤꯀꯥ ꯄꯥꯕꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯑꯦ ꯁꯨꯝ ꯄꯥꯕꯒꯤ ꯈꯜꯂꯒ ꯃꯆꯥ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯤꯟꯅꯕꯅ ꯆꯨꯝꯂꯗ꯭ꯔꯥ ꯄꯥꯕ ꯂꯥꯌꯦꯡꯕꯗ ꯆꯪꯒꯗꯕ ꯁꯦꯟꯗꯣ ꯅꯨꯄꯥꯗꯨꯗ ꯄꯨꯊꯣꯛꯄꯤꯅꯤ ꯍꯥꯏ ꯄꯥꯕꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯏꯅꯦꯅ ꯍꯥꯏꯕ ꯏꯟꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯡ ꯀꯞꯄꯦ ꯊꯥꯗꯣꯏꯗꯣ ꯔꯥꯙꯤꯀꯥꯅ ꯈꯨꯝꯃꯦ ꯊꯥꯗꯣꯏ ꯌꯨꯝ ꯄꯥꯟꯕ ꯐꯥꯒꯤ ꯅꯠꯇꯦ ꯄꯈ꯭ꯔꯥ ꯑꯣꯏꯔꯁꯨ ꯅꯨꯄꯥꯗꯣ ꯐꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯂꯩꯁꯥꯕꯤꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯅꯩꯅꯕ ꯋꯥꯐꯝ ꯑꯃꯠꯇꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯔꯤ ꯂꯩꯅꯗ꯭ꯔꯤ ꯅꯪꯗꯤ ꯗꯥꯛ ꯑꯃ ꯐꯥꯎ ꯂꯩꯇ꯭ꯔꯤ ꯑꯃꯨꯕ ꯃꯌꯦꯛ ꯃꯆꯨ ꯑꯃꯠꯇꯅ ꯅꯪꯗꯤ ꯁꯪꯗ꯭ꯔꯤ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯁꯣꯏꯗ꯭ꯔꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯕꯗ ꯅꯪꯒꯤ ꯆꯥꯎꯅ ꯔꯥꯏꯠ ꯂꯩꯔꯤ ꯃꯈꯣꯏꯅ ꯊꯥꯖ ꯌꯣꯟꯖꯔꯤꯕ ꯅꯨꯄꯥꯗꯨꯗ ꯅꯪ ꯀꯝꯗꯧꯅ ꯂꯩꯗꯣꯏꯅꯣ ꯈꯪꯗꯦ ꯔꯥꯙꯤꯀꯥ ꯄꯥꯕꯒꯤ ꯂꯥꯌꯦꯡꯅꯕ ꯁꯦꯟꯁꯨ ꯂꯩꯇꯦ ꯄꯥꯕꯒꯤ ꯍꯤꯡꯕ ꯁꯤꯕꯒꯤ ꯗꯣꯔꯤꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯌꯦ ꯔꯥꯙꯤꯀꯥ ꯄꯥꯕꯒꯤ ꯊꯋꯥꯏ ꯇꯦꯜꯍꯟꯒꯦ ꯇꯦꯜꯍꯜꯂꯣꯏ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯗꯣꯏꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯄꯦ ꯄꯤꯂꯔꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯁꯂꯥꯏꯉꯥꯟꯕ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ ꯊꯥꯗꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯃꯔꯥꯏꯕꯛ ꯊꯤꯕꯗꯒꯤ ꯊꯤꯔꯕꯤ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯂꯦ ಲಾಯರ್ಬಿಗೆ ಚೆನ್ನದಿ ಮಸಿಂಗ್ ಯಾಮಿ ಹಾಯ್ಬದು ngasiದಿ khangಲೆ ngasi ಥಾದೋಯ್ನ ಕಪ್ಪ ಉಬಸೆ ಮಾಗಿ ಥಮೋಯ್ದು ಕಾಯ್ಬದೌನ ತವೆ ವಾಯ್ ಅಮತ ಫಾವ್ ಹೈರಮದನ ಸಲಾಂಗಾನ್ಬಸು ಥಾದೋಯ್ಗಿ ಮತೌದೋ ಯೆಂಗ್ಬ ngamದ್ರದನ ಮಫಮ್ ಅದುದೈ ನಾಥೈಖ್ರೆ ಕರಿ ಥುಂಗ್ನದನ ಮುಕ್ಸು ಥಾದೋಯ್ಗಿ ಮಫಮ್ದ ಕರಿ ಹಾಯ್ಗ ಮಾಗಿ ಅವಾಬದು ಥೆಮ್ಜಲುಕನೆ ಸೋಮ್ದ ರಾಧಿಕಾನ ಥಾದೋಯ್ಗಿ ಮಿಟ್ಕಿ ಪೀದೋ ಥಿಂಗ್ನಬ ಹೊನ್ನಬದ ಅವಾಬ ಹಾಯ್ಬದು ಓಯ್ರೆ ಕಪ್ಪದು ಉಸಿನಾ ಚಂದಿ ಫಾರೆ ಮಖೋಯ್ ಅನಿದೋ ICU लेबर दोमदा लाए चारम थकलम खंगदे तुमिन तासिलगा फनसांगदुदा निंगदोल पोमना अमु थादोइदो तुमिन फमे राधिका सु मनाक्तुदा राधिका होगी याम फबा मना सागै नते जावे मी सु लोइना मबुक फै चमथुए मराइबक थीबदगी थीरबि थादोइगी मतेंग पांगबदा राधिकाना मखोइगी इमुंग मनुंगी मियोसिंगनसु कशु आइदे राधिकाना तौगदब थबकतो माइपुनना पुबिनबा मागी महूत सिन्नबा मखोइ इमुंगी मी लै अदुना याम मतमदा राधिकाना थादोइगा लोइनबदा फ्री थाबने मरमदी राधिका थादोइगा अवाबा मतौसे येंब ngamdabagi suni ngasi राधिका थेंगनरमद्रबदी मागा लोइनरमद्रदी थादोइदो वाखलना पुबा ngamdraduna डिप्रेशन नारमबे पुंसीदा मथौ ताबदी असेंग मरब ममनी मसीमदी थादोइगी मफमदा नोंगदम मपु माना तंबिरमले थादोइ तुमिल्ले वाखलददी तुमिल्लैते तुरेलगी इचेलगुंबा वाखलदा इरोंग लोंबगुम मरोंग मरोंग लोंग कइनो अइने तौगदुइसे कइनो अइने पाइखतकदबा लौगदबा फिरे पाबगी खलगा अइ निपादुदा लैरद्रा पाबना इमादौना ताइबंग पासे थाथोक्तुना चटखिबा थोक्लबा करिनो अइने ओहिगदुइसे वाखल मयाम खनबा होरगले मतम जोखि नुमिदांगी पुंग 10 हाइरगले थादोइदो मपा संगिनि हाइदुना फनसांग अदुदा मची लेंगदे मिटना कुप्तना थोंगदुदा येंग राधिकाना फानदुदा ngatharga कोचिन चनबगी वारदुना उइरि थादोय थोंगदु सुम येंगदुना लेरमबदि मागी ममिता ICU गी लोलिबा थोंगदो तबना मथंदा हांगतोरपदौना उरे थोंगदु हेक हांगतोपगा सना मचुमदि लुपा मचुगी लेचिल मफोल मयाम अमा लासिंग मफोलगा पांखक ओइदुन मनुंगदु सानादुना लेबदु उरे मदु हेक उबदा स्वाइलावि थादोय लेचिल मफोल मरक्तुदा नुपा अमा लेपग लेबदौना तौबुरे नुपादुगी मसक्तुदी मयेक्सिना उबा फंगदे अमुबा फी अमना खाउनरगा ममाय ममितो उहनबा यादे हाइबगी मतांग तुमिल लेपगले नुपादुना फमुंगदे तादुना लैबा मागी मपाबो मुन्ना येंगबदौना तवे तुमदुना लैबा मपागी मनाक तमना 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 चंगसिनबा होरगले निपादुना मागी मपादो येंगलगा हाइरे हौगतलो से हौगतलो हौजिक नंगदी तुम्बगी मतम नते मेकअप थो से अइने नंगबु लौबा लाक्लबदि से हौगतलो
mayamna nangbu ada ngaiduna leri se matam se yaraktre tumduna leiba thadoi gi mapado nupadun hodok pataraduna mikap thokle biroinaba miyengna thadoi da amutang nuksine yengla kaire ipa gi bema thadoi nang pababu warong ko nang pabadi nangi imagi manakta chatlage nangi pabagi matam loire nangi pababu lauba lagle asi harga thadoi gi mapado tumlam mati phuklaung hogulaglaga dupadu gi matung induna chatki ga do tawi matam duda thadoi ne milu pirang ihongna laure paba ngaikho nang chatki ba yaroi paba asi harga laure Radhika su uiboi tumoi torambadi mikap thukle aduga mang machet taibang macheta manglak naribi thadoibu masanom duna korokpadi madom wakhal tare ICU gi thongdo yeng neng na madi tumthakiba khangudre maku mang mate ama manglure Radhika na thadoibu thimjil thadoi se wakhalam to tause thadoi do mihul mafam taragle man hojikta mangda ukhibado mamana biduda tamme Radhika na mangni haiduna themjil mangda tawbu khudima taibangda mangphau nagani haiba leite haiduna themjin birame kappa pharuba thadoi do amuk hena maku mangduna kapal adubu Radhika na kappa themjil Radhika do awaba mani themjinna bahonabada thadoi do kappa heman mana makol sire ising bottle laruge leir mulengdana haiduna Radhika na hairame aduga Radhika do makhoigi oncology department gi watlaiba domda lai ising bottle lauruni haiduna ising bottle gi wakhalna chencha chali Radhika matamdu numidangi pung 12 khara helagle ward ki corridor du dalai asumna lakpudu da Radhika gi matungda mi ama lakpagi samin pangle matungda mi ama inar padawna samin du phangboda ma haipet mamai du laitok tu ningle ma gi tungda mi di udaba mami ama lepaga laibudo re mami du ta ubuda Radhika swai lawe khangpre khange khongpham ani handokla ma khangaudana khudi tijalaga tusal Radhika khoktok chai masadu tu kya kya sungbaure masakte udaba mami duda yenglaga hairi kanano nang masak masaju khangdaba nangna karigido ai ifamda tamna lai sharicha nachin bandro kanano hayo nang asumna Radhika do magi lejabi thaduna mami duda yenglaga lawalle aduga turambadi phuklaung hogulaglaga ma chena bohonari khangaudana magi mukhong ani do floor du dai uri wari mayam ama mayol chongkhale aduga magi mitta magi mukhong ani do uri wari singadu chenbe adana baidana tamna tamna yesin bawrle aduga karkak laksile mi ta naba ma oiriba phebam maduda lawke tabusu masado tanik tanikle laying phare khon thokidre lawge khalaba mak lawba sungamde kaya da wana khangli ma makhongdi siliba uri wari do lauthokna bo honari matang duda mi mata laglaga kanpirabdi haiba magi wakhalda khalle amuksu magi mitta uriba singse asengba su mangaktra khanbada muksu awaba ma haibdo masada oire thajadaba nina masa sagal laktuna mabu amanasu chingna bo honari mami duna hujikti angang macha amagi khonjel dhairi nene se aigi tengam ta pangbiyo aigi postmortem tawiyo nene aigi postmortem tawdri phau aigi thawaina mafam sida koi pai duna lairina minungsi laitana palem ima basu sena khaina anbire nene mina hu pija duda ima gi wail aigi wail tawbuda nene na mateng pangbiyo nene asi harga mami duna Radhika ding laga hari Radhika di kharga kibaga haujikti ma akibana langoi chanmana masamana chap yungle karino tawgodaba se khallubada mami oina mitmangda sum lepambade nupi macha amagi akiba saglol amada nairakle masam tangkai punbi masam sai kakpi furit manjuna bamaga skirt aman bamaga makhong aduna yang hangladana masasu heg yengbada ngorok ngawe I thangbasu mante hek soklu thinglubu matamda undong ingba manba mitpandana amubada circle manba khamtek laga leiri masamanado ipapa nupi macaduna ki haidana mayado khigalaga mangonda munna yengle
फिबम कायरबा नुपी मचा अमगी माइथोंने मागी लाइबंग मपादुदा येतुंगा लंगा फोटकिबगी ममी याम चावना तारे नुपी मचादुना अदुमना फिबम कायने लेबु उरगा राधिकादु वा ngang थोखिद्रे ना नोंमा मान उखिबदी मयक सिंग पातना लोना मरु मयादगी उखिबनी अदुगा नसीना फेस टू फेस डायरेक्ट ओइना मिटके मिटि बिचाना उबनी अदुना मा तु ख्याव ख्याव सुंगी इतत ततना मसीगी नुपी मचासिना थादोइदसु हेगे येले आइबु खंगी अदुना मा वा ngang फाउद्रे नुपी मचासिदी असिबा कौबा लाइदुगा चप माने असिबा थवाई क्याबुसु लौबो ngamba लोइनबा ngambagi matik meaiduna mahakti kiba phawre nupi machasina mongonda yengduna lei mitkup ta kai radhikado chenbe anaba phibam amadi semi adubu phibam gu semba nangaude radhikado angang nupi machaduna prapap changchilaga magi khudangdu taplongna paikale aduga chingkhale khudak aduda kadai degino khangde amana trolley ama akanba sapu muga loinana makhoi ni ne leiba mapadu tamna lai trolley du angang nupi machadugi मांगदा चप लेपदुना लेख्रे अदुन हेक लेपगा अंगांग नुपी मचादुना उरी वारीना मखोंग येसिलगा लेरंबी राधिकाबु थादोकपिरे तौबु तबु राधिकागी मसादो मिटना कुपदा मखुत नामदुना ताप लाउना पाइरगा ट्रोली मथक अदुदा हिपल्ले अदुगा पोस्टमार्टम तौफम लेबा कादोमदा ट्रोली दो नुपी मचादुना इंदुना पुकी वारी सिगी कुनमरी सुप एपिसोड मतांग असिदा लोसिनजरे मयामना वारी सि ताबिरगा अदोंगी मोद अदु कमेंट दा थंबिरम लोसिलकपदा मयामबु इकोंगनोदा अमुकना खुरुमजरे